Loyalam E-PAO tabi bakutima po Hitrang Susmitana namitangi pau pizari ahan da maroi headline. Governor airport ki ras baban fawa lamida chatpa ngamdabadagi helicopter tonglaga chatke habisi yamna ikainingai ni haina o ibobina phangdokre. Manipur da tholiba irang asida terrorist sing da Khutlai supply Touramba Mizoram acha ahum NIA na charge sheet file Toukhre. Kuki MLA Tarana separate administration talabasu mai ising phawagi budget assembly dagi lawduna leiramle haina sujatana phangdokre. Sandona Pijari Governor na airport ki ras bavan fawa lamida chatpa ngamdabadagi helicopter tonglaga chatki habisi yamna ikainingai ni haina o ibobina phangdorakli. Imphagi International Airport ki ras baban fawa lamida chatpa ngamdabadagi governor na helicopter tonglaga chatki habisi yamna ikainingai ni haina hanagi chief minister Okram ibobina phangdokre. Wafam asingasi Congress baban da pangthokpa thoram amada paumishinga unabada phangdokhibani. Mahakna makhatana haikibada Manipur manungda Manipur thaba yaroi haba wafam asi governor na tasengna soikhiba oiba tarabadi Manipur miyamda soikhre haba ngamgadabani karigumba makok thongba ayaba yaudana Maha regiment ke kanguna thabak adu chathaba oiramlagadi makhoigi mathakta chapchabe action lawgadabani haiki Hanagi Chief Minister Ibobina Makataraduna Hai, BJP gi Housing Lairiba MLA Amadi Makhoibu Sogaliba Kangbuna Punsinaduna Constitution gi Matung Inna Lengak Semnanaba Honabagi Mahutta CSO Singda Onsinduna Tainaba Asi Masagi Mathong Masak Kangdabagi Thawoni Haiki. Manipur da tholiba irang asida terrorist singda Khutlai supply Touramba Mizoram Macha ahum NIA na charge sheet file Toukhre. Khutlai amasung bomb sing supply tawduna terrorist ki thabak singda saugatuna Manipurgi irang maichak hapada chenaba Mizoram Macha ahumgi mathakta National Investigation Agency NIA na charge sheet file Toukhre. Investigating Agency asiki maikaidagi ngasi phangdorakpada charge sheet file tawkhiba mioi ahum adudi Mizoram dagi Walai Dailoba Lalmun Puya amasung Larin Changunga atopa maming alertni. Khutlai amasung bomb sing fagat khibagi thodok amaga mari lenana makhoi ahum mamang chahi lisangani kunmari gi December tarukta Mizoram da leba makhoi makhobigi laifam sing dagi fagat khibani. Investigation dagi khangba ngam khibagi matung inna terrorist group sing da Khutlai sing supply tawduna makhoi gi thabak thoram sing da mateng pangsinduna Manipurgi irang asida hena maichak happy haiba khangba ngam khi hari. Masida natana Khutlai sing leinabagi damak sel khongatpagi thabak susataki. NIA makhatana phangdokibada Vanlai Dailova hariba mioi asi Israel Army and Ammunition Sera Chahib hariba license arm amasung ammunition dealer oibani. Mahakna Langai Haiwa amasung Lalmun Wama hariba atopa Mizoram Macha ani asiga lautuna duna ngamkhai wangmadagi amadi Manipur da Khutlai sing leiduna terrorist sing da supply tawbani. Amaromda Lalhai Hama hariba mioi asina lona yadaba mawongda Khutlai sing saba amasung semjinbagi thabak tawi hari hariba lona yadaba thabak thoram sing asiga mari lenana NIA na English ngani kulhumjagi December da New Delhi da case ama register tawki madugi matung lisangani kunmari gi July da Lalhai Hawama gi mathakta main charge sheet file tawki Supplementary charge sheet na New Delhi gi Patiala House ta leiba NIA gi special court ta ngarang file tawkibani Valan Dailova Lanmun Puya amasung Larin Chunga hariba mioi ahum asigi mathakta Arm Act 1959 Explosive Substances Act 1908 amasung UAP Act 1967 yauna mari lenaba act singi tongan ba provisions singi matung inna lona yadaba thabak sing asiga mari lenana charge tawri hojiksu case asiga mari lenana NIA na makhatana investigation chathari Kuki MLA Tarana separate administration talabasu mai ising phawagi budget assembly dagi lawduna leiramle haina sujatana phangdorakli Kuki MLA Tarana makhoigi oiba separate administration talabasu makhoigi mai ising phawba budget khudimakti assembly dagi lawduna leiramle haina imagi mairagi president Thokchom sujatana phangdokre
Wafam asi ngasi suspend leriba MLA singna chahi amagi manungda lakliba budget ki marik chumba wafam miyamda mayek singna khanghangadabani amadi mathau ningthina tawdraba Manipur Legislative Assembly asi kari tawgi thamgadawribano haiduna sangsilakhiba khongjang adugi manung chana ngasi People's Progressive Alliance Manipur na chingmairong dalaiba Manipur Assembly tamna speaker amadi secretary unaba changsilakhiba khongjanga mari lenana phongdokhibani Sujata na makha taraduna hai tha asigi tarukta Manipurgi suspend leriba MLA singna chahi amagi manungda lakliba budget ki marik chumba wafama ama miyamda mayek singna khanghangadabani haiduna aiba cherol ama Assembly Secretary da pisinki adum oinamak cherol adu speaker gi maphamda sinakre haba wafam amuk phongdoraki loina speaker masamakna phongdorakpada hauzik Sirelili Festival yauduna leire Festival asi loiraba matungda oina lobiro haba wafam phongdorakpasu laikre adubu makhoi masal amaga insinnaduna makhoi manungi yanadaba amadi miyamgi mandir oiriba miyamna puja tawriba amadi miyambu ngak senaba leiriba mafam asida tongan ba lo kaya sanaduna leire lamda masigi miyoi amana khangpham thokpa kaya adu khangnaba miyamda demand tawbani masida natana Manipurda thokpa isu kaya ama mapi mapa oibasingna lawgadaba thodang adu lawdana laikhibana mama oibi kaya na tear gas saduna leire amadi lamdam asida leriba MLA kayana makhoi suspended oi tawre haiduna makhoi gi assembly singda nungaina leriba asi makhoi gi oiba asengba pandam adu miyamda khangalu haibada khanganba ngamdragadi makhoi lebegi kari mathau tari haina su phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Kakching Khunawda su human chain chatkre Haukiba me ahom lisingani kolhomdoi dagi maitai singda tatharakhiba hingchai yaitamba kuki militants singi ka henba thawong sing mayok naringai handak tha asigi me kunda pangthokpa Siroi Festival Haudopagi Touramda Paulo Chatpa Paumishinda Makoina Tonkiba Manipur State Transport Thaba Garida Maha Regiment ki Sifai Kambuna Manipur Thaba Lautokhanduna Paumishinda Air Apan Pikibabu Yaning the Bafongdoktuna Ngasi Pauba Manipurgi Kachin Koya Sinbethungna Sangsilakiba Iho Adugi Sharuk Ama Oina Ngasi Megi Tang Kuntaretki Nuntil Pung Ohum Taba Matamda Kokomigi Thomiro Shingna Kakching District ki Sugunu Kendragi Manung Chanba Kakching Khunau Bazarda Kakching Khunau Apun Maira Pabi Shingna Kusam Naduna, Mapam Duda Leba Yamla Banupishing Toloktuna, Human Chain Semduna Kungcharama Chatkre. Mapam Adu the Taliba, Miyamna, Matik Chadraba Governor, Matik Chadraba DGP, Mathomasa Kangdaba Chief Secretary, Kudak the Pam Thadu, India Lengaki Michang Mikai Naiba Policy, Yaning Day, Manipur Gingam Kai Kabe Yaroi, Hyba Kolau, Naching Bakaya Sulauki. Ministry of Home Affairs na masagi phirep ama lobak ngamdringei da CSO singa wari sanaba yaukhiroi haina nando luwang na phongdokhrei Ministry of Home Affairs na masagi phirep ama lobak ngamdri phawba amukona CSO singa wari sanasi haina karakpada yaukhiroi Manipur miyamgi khandaba Governor Chief Secretary Security Advisor phamthadu haina amukogi President nando luwang na phongdokhrei Wafam asingasi kwakaitel akham lekai de leba amukogi office ta paumishinga unabada nando luwang na phongdokhibani mahak na makhata na paumishinga hai mamangda su Minister of Home Affairs na sinduna kuki CSO singa maitegi CSO singa unaduna Delhi da wari sanaki maduda kuki singna makhoigi maiketegi semjin chajinba point kaya pukhalakhiba adu semdoklaba matung point taruk khangatki point taruk adu maitei CSO sing yaurabasu kuki CSO singna yakhide Ministry of Home Affairs Haibasi India Lengaki Oinadi Yamna Chauba Body Amani. Adubu Union Home Ministry na third party oina saru yaduna wari sanaraga karigi dai talobang amdribano. Makatana wari sanabada Minister of Home Affairs ki chapchaba firep ama lobang amdri phawba amukona wari sanaba yaukhiroi haiki. Mahakna makatana paumishin da phongdokhibada CSO Ani wari shanaraga loishinbe yaba adu karigidamakta chahi asigi February 19 da suspension of operation su chatnabagi matam loikraba kangbuga karigi wari sano haribano masina takpudi matam loiraba su asi sangdokpa yanaba India lengangna kok shanabani haina phongna takli
Tha asigi haukiba kunda Manipur lenga ki MST basta Paumi Shing Tongduna Paulo Chatpada Gwal Tabida Maharazimen Manipur Thaba Adu Kumjindrabadi Chatpa Yaroi Hakiba Adu Manipur Asi Muthanaba Honabaga Chatmane Masida Manipurgi Governor na Tumina Laitoliba Asikarigino PR Lakpada Governor Bu Thazabadagi Tampaki Khulngakpa Singna Khutlai Sing Loina Thingana Kibani Adobo Kuki Singna Su Chatnai Haina Khutlai Amata Thingat Kide Thawong asida taklibadi governor na policy ama sanare haibadu takpani haibe yai hauzik leiriba Manipur miyam gi khandaba governor chief secretary amadi security advisor phamthadu u amukona miyam ga loinana lepalaitana khongjang changsin khigani haina so phongdokhi India na chathakiba operation sindur manungda Pakistan na kapsilakhiba drone chahungi mathakta kapthaki Operation Sindurgi Manung Chana India amasung Pakistan anigi marakta numit marini chupna khuthokna kiba aduda Kargil dagi puraklaga khinkiba Indian Army gi air defense gun singna Pakistan gi drone chahungi mathakta kapthaba ngamkhre hari Agency ki report matung ina haribana tha asigi tareta Indian Armed Force na Pakistan amasung POK da leba Pakistan na west toba tongan ba terror outfit singi infrastructure singda strike chathakiba matam aduda Chief of Defence Staff General Ali Chauhan Army Headquarter manungda action adu monitor tawduna leikhi Indian Army gi wachit haina mingthonba tha khudigi phongba newsletter amada Army Chief General Upendra Dwivedi na Indian Armed Force ki Chief Air Chief Marshal MP AP Singh amasung Indian Navy ki Chief Admiral Dinesh Tripathi yauna Indian Army gi Vice Chief Lieutenant NS Raza Survamani Amadi Director General Military Operation Lieutenant General Rajiv Gaisu Army Headquarter leduna monitor tawba aduda yauki Newsletter aduda yauba photo amagi matung ina me taret ki nonge matung pung amaga minute mangada nambani haibadusu khangmangamle haina report aduda pali Panba yabadi Pakistan gi Prime Minister gi maikedi lediba unkhanaba asi wari shanaduna warushin puraknaba hotnasi haina khanghalakkhrabasu India gi maikedi Pakistan khudam challaga lediba POK gi jaga asidagi handoktriba phawba wari shanaroi haina khangankrabani Kokomi Student Front na Central Institution amadi Office sing sholonsin bagi khongjang changsingkrai Kokomi na ngarang Manipur da leriba center gi makha da leriba institution amadi office sing show lonsin gani haina lakthoki bagi matung inna ngasi Kokomi Student Front na Lamphel da leba Chief Electoral Office amadi tagya da leba Geographical Survey of India Office solonsin krai Solonsin bagi khongjang aduga marin lainana Kokomi Student Front ki convener Sukham Vidyanandana phongdoki bada Kokomi na lakthoki bagi matung inna Geographical Survey of India gi office solonsin bagi khongjang asi changshin bani Loinana Landam asida leriba Central gi makha da leba office sing tingjin bagi khongjang asi chathabagi maru oiba pandamdi tha asigi kunda Gwal Tabida thokiba thodok adugi maramda Manipur gi Governor Ajay Kumar Bhalana Manipur gi miyam da lale haizagadabani amadi DGP yauna Security Advisor amadi Chief Secretary na Moral Ground da makoina puriba Phamsing thadokadabani haiba demand tawduna makhal makha kaya gi khongjang sing changsinduna lakli Miyamna changsileba khongjang sing asida makoina karisu thausadana leriba amadi thokiba thodok adugi matangda miyamda lale haibagi wafam ama phawba phongdoktana leri masida natana Manipur gi Governor na ngarang Imphal da thunglabada lamdam asigi miyamna Governor unaduna wari stanana ba airport lambida ngaiduna lekhiba adubu karisu khangshin usinadana miyamgi khangdana Imphal airport gi kangla tamna helicopter da chatkibani Makha tarakpa khongjang oina Manipur gi manungda leriba Central Institution amadi office sing show lonsin bagi khongjang asi changsilakpani haiki Sagnai raba miyoi singi mathakta Kukizo Phuruki miyoi singna Toukhre Police Station da report tawrakpadagi case register Toukhre Lamdam asigi Sagnai raba miyoi khayagi mathakta Kukizo Phuruki miyoi sing CSO singna tongan ba charge kaya tawduna Toukhre Police Station da report tawrakpagi matung ina police na su case register Toukhre hari Hiram asigi matangda pauche asina phangba paugi matung inadi haukiba kumja lisingani kulhumjogi me ahumdagi Kuki Jo singna lamdam asigi apunbagi ngamkhai thukaiduna makhoigi oiba tongan bangamkhai amadi lengak ama semgani haiduna yelhaumi ama oiriba maitei singi mathakta atamnana landarakliba lal asigi mayokta isei sakluba wangangluba amadi social media da post thagaluba lamdam asigi miyamna sakhangnaraba miyoi singi mathakta handak Kuki Jo Phuruki miyoi sing amadi CSO singna tongan ba charge kaya tawduna Toukhre Police na wakalakibani hari
Pao asina hai lamdam asigi miyamna tapta hairaga sakhangnariba seisakpa Naran Sena mamang laikai Laukrakpam Jayanta Chal environmental activist Lucipriya Kangujam Federation of Haumigi President Sapamcha Jadumni Amadi Indigenous Peoples Forum Manipurgi President Asang Kasargi Mathakta Kukizo Purupki Miyushing Amadi CSO Singna FIR Lokhanaba Police na Wakakre Hari Tha asagi kulhumdoida Chal environmental activist Lucipriya Kangujamgi mathakta Kuki Jo Singda Landa Mating Oinaba Mahakna Arambai Tengol thermal drone sing amadi night vision binocular sing pi haiba yauna tongan ba charge kaya tawrakibani aduga Federation of Haumigi President Satpamcha Jadumni Loop adugi BP Dr. Hera Kabui General Secretary Y Sam Kumar Publicity and Media Cell Robert Com Amadi General Secretary Haumi Youth Wingi Mathaktasu Kuki Refugee Haiba Communal Feeling Wapam Sing Fongdo I Haina Charge Sauri Hari Kuki Jo Singna Lamdam Asiki Sagnai Raba Singi Mathakta Chuchampur Police Ta Wakalakhiba Asi Ministry of Home Affairs Ki Maikaidagi Manipur da Thokliba Lal Asiga Mari Lenana NIA Hozik Phawda Laukhatliba Case Ahumgi Wayal Chathaba Yanabagi Damak Chuchampur District and Session Judge Ki Courtpu NIA Gi Special Court Haina Sakhanglagani Haina Tha Asigi Kunithoi da Home Ministry da Notification Ama Hek Thokibagi Nongan Badini Haidi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada maruba paw mukahna pizari Governor na airport ki Ras Bhavan fawba lambida chatpa ngamdabadagi helicopter tonglaga chatki habisi yamna ikainingai ni haina o ibobina phongdokhre Manipur da Thokliba Irang asida terrorist sing da Khutlai supply Touramba Mizoram Macha hum NIA na charge sheet file Toukhre Koki MLA Tarana separate administration talabasu mai ising phawbagi budget assembly digi lauduna leiramle haina sujata na phongdokhre Matang asida Loyalam E-PAO na namidangi pau bibil lezare tabiri ba khudimako amuka hana khurumjari